ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯥꯂꯦꯝꯉꯥꯟꯕꯒꯤ ꯍꯛꯆꯥꯡ ꯂꯧꯗꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯅꯤ ꯃꯁꯛ ꯃꯃꯤꯡ ꯈꯪꯕ ꯉꯝꯈ꯭ꯔꯦ 2032ꯗ Asteroid 2024 YR4ꯅ ꯏꯟꯗꯤꯌꯥꯅ ꯀꯣꯔꯤꯗꯣꯔ ꯑꯣꯏꯕꯅ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯕ ꯌꯥꯏ ꯂꯩꯕꯥꯛꯀꯤ ꯐꯤꯚꯝ ꯑꯁꯤꯗ CM ꯔꯤꯖꯥꯏꯟ ꯇꯧꯕ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈ꯭ꯔꯦ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ ꯏꯁ ꯇꯤꯃꯣꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯦ ꯊꯥꯗ ꯏꯝꯐꯥꯜꯗ ꯂꯥꯛꯀꯗꯧꯔꯤ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯛꯇꯔ ꯖꯣꯁ ꯔꯥꯃꯣꯁ ꯍꯣꯔꯇꯣꯟꯅ ꯄꯨꯋꯥꯔꯤꯗ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯑꯍꯥꯟꯕ ꯃꯥꯂꯦꯝꯒꯤ ꯂꯨꯆꯤꯡꯕꯁꯨ ꯑꯣꯏꯒꯗꯧꯔꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯉꯥꯛ ꯂꯤꯡꯉꯨ ꯍꯧꯖꯤꯛ ꯑꯁꯨꯛ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯝ ꯊꯥꯗꯣꯛꯄ ꯍꯥꯏꯕꯁꯤ ꯃꯔꯝ ꯁꯨꯛꯆꯥ ꯆꯥꯗꯦ M ꯕꯤꯅꯣꯗꯤꯅꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯁꯟꯗ꯭ꯔꯦꯝꯕꯤ ꯏꯃꯥꯗꯤ ꯈ꯭ꯋꯥꯡ ꯌꯧꯔꯦ ꯍꯥꯏꯕ ꯇꯥꯟꯐꯝꯗꯨꯃꯛꯅꯤ ꯏꯗꯨ ꯅꯤꯡꯊꯧ ꯂꯩꯇ꯭ꯔꯕꯔ ꯏꯔꯝꯗꯝ ꯀꯜꯂꯔꯣꯏ ꯏꯔꯝꯗꯝꯒꯤ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯂꯩꯉꯥꯛ ꯄꯨꯃꯤꯟꯅꯔꯤꯕꯁꯤꯡꯅ CMꯒꯤ ꯐꯝ ꯃꯨꯟꯅꯗꯨꯅ ꯋꯥꯏꯈꯨꯒꯤ ꯂꯝꯆꯠ ꯆꯠꯇꯨꯅ ꯑꯃꯅ ꯑꯃꯕꯨ ꯆꯤꯡꯊꯅꯕꯒꯤ ꯂꯝꯆꯠ ꯈꯨꯗꯛꯇ ꯂꯦꯞꯄꯨ ꯑꯗꯨꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯁꯨ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯃꯩꯊꯛꯇ ꯀꯥꯡꯕꯤꯊꯛꯇ ꯊꯥꯡꯒꯠꯇꯨꯅ ꯊꯝꯂꯝꯕ ꯑꯗꯨꯒ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯩ ꯆꯥꯛꯄ ꯐꯅꯕ ꯃꯩ ꯌꯥꯡꯁꯤꯜꯂꯤ ꯍꯥꯏꯅ ꯃꯔꯤꯁꯨꯕ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜ ꯂꯨꯞꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ M ꯕꯤꯅꯣꯗꯤꯅꯤ ꯗꯦꯕꯤꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯖꯤꯛ CM ꯐꯝ ꯊꯥꯗꯣꯛꯄ ꯍꯥꯏꯕꯁꯤ ꯏꯔꯝꯗꯝꯕꯨ ꯊꯑꯣꯏꯗꯕꯅꯤ ꯂꯧꯒꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯉꯥꯛ ꯑꯁꯤ ꯍꯤꯡꯒꯠꯍꯟꯗꯨꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯀꯜꯂꯨ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯍꯧꯈꯤꯕ ꯆꯍꯤ ꯏꯪ 2012 ꯃꯦ 3ꯗꯒꯤ ꯍꯧꯔꯛꯇꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯊꯥ 12 ꯆꯨꯞꯅ ꯌꯦꯛꯅꯕ ꯏꯂꯤꯒꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯀꯌా ꯁꯤꯖꯤꯟꯅꯗꯨꯅ ꯌꯦꯜꯍꯧꯃꯤ ꯑꯩꯈꯣꯏꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯊꯋꯥꯏ ꯀꯌꯥ ꯑꯃ ꯃꯥꯡꯍꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯕꯨ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯇꯨꯅ ꯃꯄꯥꯟꯗꯒꯤ ꯂꯣꯟꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯎꯇꯥꯡꯕꯤꯒꯤ ꯁꯛꯂꯣꯟ ꯂꯧꯔꯤꯕ ꯏꯂꯤꯒꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯃꯅꯤꯄꯨꯔꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯊꯨꯒꯥꯏꯗꯨꯅ ꯌꯦꯟꯕꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯏꯔꯝꯗꯝ ꯂꯩꯉꯥꯛ ꯃꯄꯨꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯈꯪꯒꯗꯕꯗꯤ ꯃꯅꯤꯄꯨꯔ ꯃꯆꯦꯠ ꯇꯥꯅ ꯈꯥꯏꯗꯣꯛꯈꯤꯕꯗ ꯏꯟꯗꯤꯌా ꯂꯩꯉꯥꯛꯀꯤ ꯃꯥꯡꯖꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯗꯤ ꯁꯤꯡꯀꯨꯞ ꯁꯥꯅ ꯀꯥꯏꯈꯤꯒꯅꯤ ꯍꯥꯏꯔꯤ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯉꯥꯛ ꯂꯤꯡꯉꯨ ꯍꯧꯖꯤꯛ ꯑꯁꯨꯛ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯝ ꯊꯥꯗꯣꯛꯄ ꯍꯥꯏꯕꯁꯤ ꯃꯔꯝ ꯁꯨꯛꯆꯥ ꯆꯥꯗꯦ MLAꯁꯤꯡꯅ ꯒ꯭ꯔꯨꯞ ꯁꯦꯝꯗꯨꯅ ꯃꯅꯥꯠ ꯅꯠꯇꯕ ꯉꯝꯁꯨ ꯉꯝꯂꯣꯏꯗꯕꯗ ꯂꯩꯕꯥꯛ ꯊꯨꯒꯥꯏꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯎ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯔꯝꯗꯝ ꯀꯜꯂꯨ ꯀꯠꯊꯣꯛꯎ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯍꯟꯁꯤ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯀꯨꯀꯤ MLAꯁꯤꯡꯒꯤ ꯃꯊꯛꯇ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯇꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯟꯕ ꯊꯕꯛꯅꯤ ꯆꯦꯂꯦꯟꯖꯔꯁ ꯌꯨꯊ ꯑꯣꯐ ꯈꯨꯟꯗ꯭ꯔꯥꯛꯄꯝ AC ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟ ꯂꯩꯔꯤꯕ ꯑꯁꯤ ꯉꯥꯏꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ BJPꯒꯤ ꯂꯩꯔꯤꯕ MLAꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯆꯨꯡꯁꯤꯟꯃꯤꯟꯅꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯍꯜꯂꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯆꯩꯔꯛ ꯑꯁꯤꯗ ꯁ꯭ꯄꯤꯀꯔꯅ JDUꯒꯤ MLAꯁꯤꯡꯒꯤ ꯃꯊꯛꯇ ꯇ꯭ꯔꯤꯕ꯭ꯌꯨꯅꯦꯜꯗ ꯊꯝꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯀꯨꯀꯤ MLAꯁꯤꯡꯒꯤ ꯃꯊꯛꯇꯅ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯇꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯟꯕ ꯊꯕꯛꯅꯤ ꯍꯥꯏꯅ ꯆꯦꯂꯦꯟꯖꯔꯁ ꯌꯨꯊ ꯑꯣꯐ ꯈꯨꯟꯗ꯭ꯔꯥꯛꯄꯝ ACꯅ ꯐꯣꯡꯗꯣꯔꯛꯂꯤ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯊꯥꯡꯖꯤꯡ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯆꯦꯂꯦꯟꯖꯔꯁ ꯌꯨꯊ ꯑꯣꯐ ꯈꯨꯟꯗ꯭ꯔꯥꯛꯄꯝ ACꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯦꯝꯁ ꯂꯩꯁꯥꯡꯊꯦꯝꯅ ꯃꯈꯥ ꯇꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯊꯣꯛꯂꯤꯕ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯤꯟꯗꯣꯛꯅꯕ ꯍꯣꯠꯅꯕ ꯑꯁꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯃꯛꯄꯨ ꯇꯥꯕꯤꯒꯗꯕꯁꯤꯡꯅ ꯇꯥꯕꯤꯗꯕꯗꯒꯤ ꯃꯅꯤꯄꯨꯔꯗ ꯆꯌꯦꯠꯅꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯖꯤꯟꯈ꯭ꯔꯦ ꯑꯃꯗꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯂꯥꯛꯄ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯉꯥꯛꯂꯤꯕ ꯑꯃꯗꯤ ꯈꯨꯟ ꯉꯥꯛꯂꯤꯕꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯃ ꯂꯥꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯃꯄꯨ ꯑꯣꯏꯔꯤꯕ MLAꯁꯤꯡꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯌꯥꯏꯐꯅꯕ ꯈꯟꯕꯤꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕꯤꯗꯨꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯑꯁꯤ ꯍꯟꯗꯣꯛꯅꯕ ꯁꯤꯟꯕꯤꯌꯨ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯃꯇꯝ ꯁꯥꯡꯅ ꯆꯠꯊꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯁꯤ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯁ ꯏꯂꯤꯒꯜ ꯏꯃꯤꯒ꯭ꯔꯦꯁꯟꯁꯤꯡ ꯈꯟꯗꯣꯛꯅꯕ ꯊꯕꯛ ꯄꯥꯏꯈꯠꯂꯨꯕ ꯔꯤꯖꯔꯚ ꯐꯣꯔꯦꯁꯇ ꯂꯝ ꯈꯣꯞꯆꯤꯟꯕꯁꯤꯡ ꯇꯛꯊꯣꯛꯅꯕ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯇꯧꯔꯨꯕ ꯑꯃꯗꯤ FMR ꯂꯧꯊꯣꯛꯄꯅ ꯃꯔꯨꯑꯣꯏꯕ ꯃꯔꯝꯅꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯅꯔꯕꯅꯤ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯑꯁꯤ ꯉꯥꯛꯄ ꯉꯝꯒꯗꯕꯅꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩꯗ PR ꯂꯥꯛꯁꯤꯜꯂꯛꯄ ꯑꯁꯤꯅ ꯂꯩꯔꯤꯕ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯅ ꯆꯨꯡꯁꯤꯟꯅꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯁ꯭ꯄꯤꯀꯔꯅ JDUꯒꯤ MLAꯁꯤꯡꯒꯤ ꯃꯊꯛꯇ ꯇ꯭ꯔꯤꯕ꯭ꯌꯨꯅꯦꯜꯗ ꯊꯝꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯀꯨꯀꯤ MLAꯁꯤꯡꯒꯤ ꯃꯊꯛꯇ ꯊꯕꯛ ꯑꯃꯠꯇ パꯏꯈꯠꯇꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯟꯕ ꯊꯕꯛꯅꯤ ꯃꯁꯤꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯉꯥꯛꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗꯁꯨ ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯄꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯕꯨ ꯊꯨꯒꯥꯏꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯔꯤꯕ ꯑꯃꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯉꯥꯡ ꯁꯛꯂꯤꯕ ꯀꯨꯀꯤ MLAꯁꯤꯡꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯑꯗꯨ ꯁ꯭ꯄꯤꯀꯔꯅ ꯂꯧꯈꯠꯄꯤꯌꯨ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯃꯔꯨ ꯑꯗꯨ ꯈꯪꯂꯕꯅꯤꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯃꯥꯏ ꯄꯥꯛꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ BJP ꯂꯩꯉꯥꯛꯅ ꯏꯔꯥꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯜꯂꯕꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅꯁꯨ ꯂꯩꯉꯥꯛ ꯑꯁꯤ ꯁꯧꯒꯠꯍꯧꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯕꯤꯌꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ ꯄ꯭ꯔꯤꯄꯥꯛ ꯄ꯭ꯔꯣꯒꯤ ꯂꯥꯟꯃꯤ ꯑꯃ ꯐꯥꯔꯦ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯃꯤꯌꯥꯝꯗꯒꯤ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯇꯧꯕꯅꯤ ꯍꯥꯏꯕ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞ ꯄ꯭ꯔꯤꯄꯥꯛ ꯄ꯭ꯔꯣꯒꯤ ꯂꯥꯟꯃꯤ ꯑꯃ ꯐꯥꯔꯦ ꯍꯥꯏꯔꯤ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯌꯨꯝꯂꯦꯝꯕꯝ ꯑꯔꯨꯟ ꯀꯨꯃꯥꯔ ꯁꯤꯡ ꯑꯦꯂꯥꯏꯁ ꯆꯤꯡꯈꯩ ꯆꯍꯤ 33 ꯀꯧꯏ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯑꯣꯛꯁꯣꯡꯕꯨꯡ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯥꯏꯔꯤ ꯃꯉꯣꯟꯗꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃ ꯑꯦꯌꯔꯇꯦꯜꯒꯤ SIM ꯀꯥꯔꯗ ꯑꯃ ꯑꯙꯥꯔ ꯀꯥꯔꯗ ꯑꯃ ꯐꯪꯕ ꯉꯝꯂꯦ ꯍꯥꯏꯔꯤ 2032ꯗ Asteroid 2024 YR4ꯅ ꯏꯟꯗꯤꯌꯥꯅ ꯀꯣꯔꯤꯗꯣꯔ ꯑꯣꯏꯕꯅ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯕ ꯌꯥꯏ
Ikui kuidana astronomersingna asteroid 2024 YR4 thengnakibaga loinana khongjal yangna pairiba asteroid asina 2032 gi December 22 da Prithvi gi leimaida paisilaktuna Prithvi ga thongaina hanba yabagi fivamda leibana asteroid asina India gi corridor oibana maram oiraga India gi achouba amang ata thokanba yai haina akhang ahisingna panari hairiba 2024 YR4 asteroid asi chawrakna meter 90 dagina chamarom paki NASA gi matung inadi hairiba asteroid asiga Prithvi ga thongaina bagi oithokpagi chang asi chada manga dagina taret fawba leibana Prithvi gi mipum khudimangna hauzik yamna mipainaba poknari Pau asigi matung inadi asteroid asina Torino scale rating sizinaduna kaya yamna Prithvi asida sokhangadagi haibagi akupa monitor sing tongan ba space agency singna thizili wire gi report matung inadi asteroid asina solar system da leiriba atai planet sing dadi impact bibagi oithokpat leite tawbatabu asteroid asigi corridor oiriba leibak sing dadi khara makhai di sokhalaba yai haina phongdokli asteroid asina fauduna chatkadaba mafam haibadi corridor sing asi Prithvi gi oina northern south america fauduna pacific ocean dagi southern asia arabian sea amasung africa dani aduga asteroid asigi yamna akanba oigani haina panariba corridor asina india da taragasu asteroid asi atai leibak sing da haibadi pakistan bangladesh venezuela colombia ecuador sudan nigeria amasung ethiopia hariba leibak sing dasu chauna sokhanba yai haina researchers singna phongdorakli Malemngabahatpda hakchang loduna mathau mangam pangthokre mihat asida Chenba Miyoi ani masak maming khangba ngamkhre tha asigi tang 10 da sakangdaba singna kaptuna hatok lamba chahi 15 khakta ngairiba laishram Malemngabahatpda hakchang asi James morgue lawraba matungda mahakki poknafam oiriba moirang kampu awang lekai da puraktuna aroiba mathau mangam pangthokre Misi asiga mari leinana semkiba JSC gi convener Moirangthem Surkumar na haikibada mihat asida Chenabani haiba Miyoi ani masak maming police na khangba ngamle atuba matamda faragani haibagi thajaba pirakpadagi imung manunggi awaba yengduna mahakki aroiba mathau mangam pangthoknaba khongthang asi paikhatlakpani Miyoi ba amagi punsibu karisu leitana khanba maongda hektamak hatpa haibasi tasengnamak laibak thibani asigumba thawong asi kanana karigi damakta tawribano haibadusu atuba matamda sengdokpira uloinana asi bahakchang lawri haiduna su mihat asigi chapchaba ama khangdriba fawba JSC gi khongjang halloi haina wafam thamlakhi Ningsingba yabadi tha asigi 10 gi numit yungba matung pung 12 ga minute 30 taba matamda Imphal East District ki Porompat Police Station gi manung channa leiba Moirang kampu awang lekai da Laishram Malemnganba Elias Thoinau chahi 15 apokpa leikhidraba Laishram ibomcha mahaki mamanaba sinam Jack kauba amaga chak toklaba matungda telepati da leiba online gi dukan amada pot chai khara leigani haiduna FZ motorcycle ama Malemnganba na thauduna lakpada lambida amuba machuwiki Swift car amadagi mioi kharana makoi anibu khamlaba matungda Malemnganba bu nongmaina kapam khibani Leibak ki fivum asida CM resign tawba yaning de haiduna kholaw kaya lawkhre wakat mifam chathakre Leibak asigi hawjuk leriba fivum asida CM biran resign tawkibasi yaning de haiduna Imphal East ki Kongpal Iran fam thongkhongda wakat mifam chathaduna kholaw kaya lawkhre Khetrigao East ki manung chan leiba Kongpal Nawrebam Leikai Kongpal Khetri Leikai Chanam Leikai Mutum Leikai Sabal Leikai Khaidem Leikai Porompat Muslim Top Khongnangkhong amadi Porompat Thawan Thabana chingma mafam singdagi lakwa maira paibi singna chathakiba wakat mifam aduda Stop Poppy Plantation in Manipur Thugaina bu hotnariba Kuki MLA singi mathakta matik chaba action lokhatkadabani Kuki militant singna chatharibasu withdraw tawgadabani Manipur dagi khudakta PR lawthou Manipur da athubada lengak ama thamgadabani haibana chingba thaba play card kaya su sizinaki Wakat mifam aduda saruk yakibi lekham ongwi bimola ko bimaira paibi amana phongdorakpada Kuki singna Manipur thugaina ba lanjang kaya sangsenduna hotnarakpadagi kannana ba khulngakpa singna loijing loyada kanna lanthingnari ngai chairak asida Manipur gi chief minister fam thadokpa asi yaningde Manipur asi mama mapa amadi wakat fam leitaba pangkak oire maram asina Manipur da lengak ama athuba matamda semnaba appeal su tawri East Timor gi President May thada Imphal da lakada Raly Cypria President Dr. Jose Ramos Horton Puari da Manipur da lakpa ahanba malemngi luchingbasu oigadawri East Timor gi President amadi Nobel Peace Prize laureate su oirba Dr. Jose Ramos Horton apikpa state amu oizarabasu mahakna Manipur da May thada lakani haina malemgi saknairabi environmentalist and climate activist ni Cypria kanguzumna phongdokre mahakna Manipur gi history da ahanba lakpa malemgi luchingba amasu oigadawri hairiba wafam asi haukiba irai numita li Cypria na Manipur amadi East Timor gi miyam da lauthokchaba amadi East Timor gi President gi ming da thonba Dr. Jose Ramos Horton International Peace Center amadi East Timor Information Center India maitei gi haunabi matung ina sanggabagi thoramda phongdokkibani hairiba khongjom war memorial opposite samramda leiriba center asida miyamna sijinnaba yaba meeting tawfam hall mari miyamna yengba yaba East Timor gi freedom struggle amadi President gi punsi wari da yumfam oiba gallery ani President room ama amadi bilateral room yauri hairi Thoram asida New Delhi da leiba East Timor embassy gi official sing amadi atei saknarba miyoi kya su saruk yakhi
ꯍꯥꯏꯔꯤꯕ ꯁꯦꯟꯇꯔ ꯑꯁꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯃꯦ ꯊꯥꯗ ꯑꯃꯨꯛ ꯃꯤꯌꯥꯝꯗ ꯁꯤꯟꯅꯕꯒꯤ ꯑꯆꯧꯕ ꯊꯧꯔꯝ ꯑꯃꯁꯨꯡ ꯏꯁ ꯇꯤꯃꯣꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯛꯇꯔ ꯖꯣꯁ ꯔꯥꯃꯣꯁ ꯍꯣꯔꯇꯣꯅ ꯆꯤꯐ ꯒꯦꯁꯠ ꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯃꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤꯗ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯈꯣꯡꯖꯣꯝ ꯐꯥꯎꯕ ꯍꯔꯥꯎ ꯇꯔꯥꯝꯅ ꯑꯣꯛꯇꯨꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅꯁꯨ ꯂꯤꯁꯤꯄ꯭ꯔꯤꯌꯥꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯑꯆꯧꯕ ꯁꯥꯟꯇꯤꯒꯤ ꯄꯥꯎꯖꯦꯜꯒ ꯂꯣꯏꯅꯅ ꯑꯆꯧꯕ ꯁꯥꯐꯨ ꯑꯃ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯔꯤ꯫ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯂꯩꯕ ꯏꯁ ꯇꯤꯃꯣꯔꯒꯤ ꯑꯦꯝꯕꯦꯁꯦꯗꯔ ꯏꯟ ꯆꯥꯔꯖ ꯑꯃꯗꯤ ꯆꯥꯔꯖ ꯗꯤ ꯑꯐꯤꯌꯔꯁ ꯐ꯭ꯔꯥꯟꯁꯤꯁꯀꯣ ꯐꯦꯔꯅꯥꯟꯗꯦꯁꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯅꯧꯅ ꯍꯥꯡꯗꯣꯛꯂꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯤꯁ ꯁꯦꯟꯇꯔ ꯑꯃꯗꯤ ꯏꯁ ꯇꯤꯃꯣꯔ ꯏꯟꯐꯣꯔꯃꯦꯁꯟ ꯁꯦꯟꯇꯔ ꯑꯁꯤꯅ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯏꯁ ꯇꯤꯃꯣꯔꯒꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯅꯛꯁꯤꯟꯍꯟꯕ ꯉꯝꯂꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯦꯟꯇꯔ ꯑꯁꯤꯅ ꯅꯣꯔꯊ ꯏꯁꯠꯀꯤ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯒꯅꯤ꯫ ꯏꯁ ꯇꯤꯃꯣꯔ ꯆꯠꯅꯤꯡꯕꯁꯤꯡ ꯚꯤꯖꯥ, ꯇꯨꯔꯤꯖꯝ, ꯑꯦꯖꯨꯀꯦꯁꯟ ꯑꯃꯗꯤ ꯇ꯭ꯔꯦꯗꯅꯆꯤꯡꯕꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯄꯥꯎ ꯂꯧꯕ ꯌꯥꯒꯅꯤ ꯍꯥꯏꯈꯤ꯫ ꯈꯥꯡꯉꯕꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯁꯨꯔꯖ ꯀꯨꯃꯥꯔꯅ ꯂꯥꯛꯂꯤꯕ ꯒꯦꯁꯠ ꯑꯁꯤꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯀꯦꯟꯗ꯭ꯔꯗ ꯑꯁꯤꯒꯨꯝꯕ ꯂꯤꯁꯤꯄ꯭ꯔꯤꯌꯥꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯄꯤꯁ ꯁꯦꯟꯇꯔ ꯑꯃꯗꯤ ꯐꯣꯔꯦꯟ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁ ꯑꯃ ꯄꯨꯔꯛꯇꯨꯅ ꯍꯥꯡꯗꯣꯛꯄ ꯑꯁꯤ ꯎꯕꯗ ꯇꯁꯦꯡꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯄꯟꯕ ꯌꯥꯏ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯥꯡꯉꯨꯖꯝ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯍꯧꯖꯤꯛ ꯏꯁ ꯇꯤꯃꯣꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯛꯇꯔ ꯖꯣꯁ ꯔꯥꯃꯣꯁ ꯍꯣꯔꯇꯣꯟꯒꯤ ꯒꯚꯔꯟꯃꯦꯟꯠ ꯃꯈꯥꯗ ꯃꯍꯥꯛꯀꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯏꯟꯚꯣꯏꯁ ꯑꯣꯏꯅ ꯊꯕꯛ ꯄꯨꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯄꯨꯈꯠꯇꯨꯅ ꯃꯥꯂꯦꯝꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯀꯌꯥ ꯂꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫